Mase kainonggi mini. Kaisu kaideda. Mana nungsibidresu loire pura aina di nungsiri. Magi damak thawai phau thabadudi kaisu natteda adudi. Aina sokpa wajabadi adum khangba ngami. Adubu mana sokpa oiramadi asi yauna khangba ngamamoi. Hello, Ima. Ibima, nui pabunga aiga moirang da satte yadri. Nui mamugi masanupi ma luhongbagido. Yungi sose get ki mapanda leiba gamla se sigi makhada thamamage. Horen ima hoi khara thengakpa yai ko. Phaja phaja leiramo. Achawbadasu nangna khara hayu ko. Hoi Ima. Ima thamage. Thame thame. Nangi coffee je. Haudong male. Changse, Pom. Sise, sida Pom se. Kaidawrage mathakta dum layo yadro makhar kumdari dubu nangi khongda nada braba yam leng khotpa ju yadamni ko Faresa oige ye faresa adugine chakhumda laiba faresa oiba Fresh khoidi. Chakhum jida nungai re base. Ing laung lore. Kaino noi hainai dubo. noise diba nungshe adu plate on piro Anga. Ningsingjibo nungshi gawro. yumda ima hoine kobunida aduda kobu nungaina sum kobunida isu Nungshibeine Nungshimanbei 동안 뵙고 보담니 능디 뭐하면 뿌려보다 행동되나 어떻게 오빠가 매하게 그랬다나 당신은 시인이는 se chaba horje fare aigiri chamas khar chaunu puthoradi phadaba ho ani no ni toro sidi chamas latini ya itor charje On thok kangre oi. Chanap la dana. nungshe nangju cha horji laudana Yarni. Aidi coffee se khadang tha age. pare sil kumuni wanyam Nang di sida ga dormi ba. kishu tokdida sidi aina thaba hala pilambini nang ubududa shumchangai ni 신음 검리 하지 레이바 Ado nang thabak lehobra. lehugde kaidawrage Nahan karya raktabadagi workshop ta thamamba. Ado ngasai ayuk semba loire na pau pirakpa. Aduna workshop phawbada thenbiramgera. adugibu ngasaina hayo yadro lo chasilo 아이는 것이 냉가리 지나가나 어리음부터 할라봐 나반이나 잉어 팀고 오리산이들이 로블라와 하나리 보여 그들이 이모 Kay wa lagya. Imadi makhada leiramni taroi. 아이는 ngarang lipa white color 프린트 까이 탐기게 Imana ngarang sugi gumdaw bani. Asomo pusidam tiyeng biuba. nang napsaliro 아이는 애기 버전데 빨간 햄 런트로 아이 가다가 더 비짱이노